दिल्ली द मणिपुरी नुपी फूखिबगी मतंगदा मियोई मरी फारे साउथ दिल्ली की पाक अमद मियोई खरना मणिपुरी नुपी अमा फूखिबगी मतंग पुलिसना ngasi sahi nauriba मियोई मरी फारे दिल्ली की सके डिस्ट्रिक्ट कोर्ट मनाक्ता लेबा पाक अमद ngar numidang wera मणिपुर की नुपी एदुना ममानबी अमगर लोइनना मखोंगना सटलिंगेदा मियोई खरना फजदब वही वता सिजनरखी विक्टिम ओइहौरबी नुपी एदुना फजदब वही वता अदुगी पाखुम पीदुना वफुम खर फुंगदोकलुबदगी नाकल अनिगी मरक्ता निंगाई संगदानरखी अमसुम मणिपुरदगी नुपी एदु तमथिना फुबिखी आइदि पुलिस की रिपोर्ट मतुंगिना सोकलबी नुपी एदु शब्दजंग हॉस्पिटल पुखतुना लायेंखिबगा लोइनना थागदो असिदा सेनरिबा मियोई खुदिमक्की मथक्ता मतिक चाबे एक्शन लौखटकनी हाइना पुलिसना फोंदोखी थागदो अदुदा हकथेंगना सेनबा सही नौरिबा मियोई अनि फाखिबगा लोइनना अतै मियोई पुनमक्सु मसक ममिंग खांगदुकनबा होनरी कांगलुप नाइबा मोंगना सथरकिबा थौंग अदुबु हानगी चीफ मिनिस्टर एन बिरेन मेघालय की चीफ मिनिस्टर कोनाट के संगमायावना माइकई कियादगी कंडेम तब फोंदोरखरे सोशल मीडिया थादोरप वरोल एन बिरेन हाई मणिपुर असम नुपी अनीदा मियोई खरना दिल्ली की सकेट कोर्ट मनाक चतखिबा थौंग सेनरीब मियोई खुदिमक मतिक चाब सेरक फहनगदबने अवांग नोंपोक लमदम की मियोई सिंग कंगलुप नाइबगी थौंग मखातना चथरकलिबसी लेवक थीबनाइखी पुंग निफुग निपान की मनुंगदा टोटल शटडाउन तौगदबनी मैतई लंगोल लंफेल पात लेब सीज हॉस्पिटल पुंग निफुग निपान की मनुंगदा टोटल शटडाउन तौबगा लोइनना मरी लेनब हॉस्पिटल की अथॉरिटी न नुमित मंगानी फाउगी मनुंगदा पाउ फौरकदबनी हाइना लोन थिंखरबा केसीपी पीडब्ल्यूजीएमसी यूनिफिकेशन की पीआरओ सिंखै गानबना थादोरकपा सिरोल अमन फोंदोरकली सिरोल असिना मखातना हाई लैंगा की हॉस्पिटल थबक तौरीबा डॉक्टर सिंगना प्राइवेट हॉस्पिटल अनाब रिफर तौरगा डॉक्टर अतुमकना प्राइवेट हॉस्पिटल लाक्लगा अमुक लायेंबगी थबक चथरिबसि ngaktabngamdi ningsha sor hondraba anababu ICU da thamlaga paisa lobigi hainabi thadokadabani maram sadana miyamdagi henba layengma lobu khudakta lepkadabani hari KCP tebangan ba group ta tawjaba appeal ngarang March 9 Wayel Kati Pauksir Zenims ta bom thamjilamba KCP taibangan ba group nani claim tarakli haiba headline ki makhada phonglakpa pau adu yauriba mutum zibalatana senior staff nurse laima pokpam ranjita da mating pangi haina palakli bisi sumda bo phamni थोलक्लिब वाथोक लांथोक असिद जेनिम्स की नर्सिंग सुपरिटेंडेंट ओइजरीबी मुतुम जीवलता अहाक की करीमत याउजती मसी कुपन थिदोपिरगसु खांबिगनी मरम मदुन अहाकपु इशु असिदगी मनिंग तमहनबिनबा केसीपी तेबंगानब ग्रुप थमोइसिंग अपील तौजरी हाइजरीबी मुतुम जीवलता नर्सिंग सुपरिटेंडेंट जेनिम्स इम्फाल सेनबा सई इंग्लिशिंग अनिगा कुनगा तरुक तगिना कुनगा तरेत सिजनगदब लुपा करोड़ लिसिंग कुंथ्रागा मथुगी सहुंगा यंखैगी तरुक की बजट एस्टिमेट सीएम ना हाउस ता थमख्री नुपी लाख 3.5 त लिसिंग तरा तरा पीनबा करोड़ सहुंगा यंखै बजट ता हाख्री वर्चुअल ओइना सरुक याखी मथंग सेनबा से इंग्लिशिंग अनिगा कुनगा तरुक कुनगा तरेत की ओइना सिजनगदब लुपा करोड़ लिसिंग कुंथ्रा मथुगा सहुंगा यंखैगी तरुक का 0.67 की बजट एस्टिमेट ngasi tarani thuisuba Manipur Legislative Assembly की तरेसुबा मिफमदा चीफ मिनिस्टर युमनाम खेमचाना पुथोखरे सेनफम असिगी मनुंगदा लुपा करोड़ लिसिंग कुनगा मरीगा सामगा हुमद्रागा मंगागा 0.35 ना बोट लौनागनी अदुगा लुपा करोड़ लिसिंग तरेका सामगा मार्फुगा मथुगा 0.32 ना SARS bot taunaduna sel kaigani oigani masiga loidana kumja inglising aniga kunga manga kunga taruki oina lupa crore lising ahunga saniga humpuga 0.65 ki supplementary budget puthokre budget estimate adu puthokladuna house ki leader oiriba yumnam khemsana haki nupi singi senthok hengat handuna sel thungi phibam phanale hananaba sakar sin aset pa phirep lori masigi damak self help group singi kuthang nupi singi sel thungi phibam phagat hananaba sai asida hawdoklagani scheme asina state asida laidiba nupi lakh 3.5 ta khudong saba pangangani masigi damak senba sahi ahum sel gi mating pigani ahan ba sahi da nupi beneficiary amamam da lupa lising tara tara DBT gi kuthang na pigani scheme asigi damak budget asida lupa crore sahung yang kai hapli kumja inglising ani ga kunga manga kunga taruki revised estimate ki matang na palladun mak naiki apun malenga na lupa crore lising kunthra ga ni thuge sahung go hum fuga taruk fangani haina pari revenue receipt na lupa crore lising kunga ni thuge sani pan kunthra ga manga madi capital receipt na lupa crore lising mapan ga sani ga
kuntraga taret oigani haina pari apun by status on tax na lupa crore lising amaga samapan ga kuntraga mari amadi non tax receipt na lupa crore sami ga yankai oigani haina pari total expenditure gi matang na thamladu na mak na hai lupa crore lising kuntraga ni thoiga samri ga kuntraga taruki sanpham ama propose tawri masigi manung na revenue expenditure si lupa crore kunga satrek o humfuga taret oigani aduga capital outlet asina lupa crore lising mariga satreka humfuga mathoi oigani haina pari revised estimate 2025-26 ta physical deficit asi GSDP gi sada 5.4 amasum outstanding debt asina GSDP gi sada nifu oigani haina pari senba se english ngani ga kunga tarek ke budget estimate ki matang na palladuna makna ki apun ba receipt lupa crore lising kuntraga ni thoge sahunga kuntraga mapan oigani haina pari revenue receipt na lising kunga humdogi samaga ni amasum capital receipt na lupa crore lising mapan ga saniga kuntraga tare oigani pari state ki oijaba tax na lupa crore lising ani ga samri ga kuntraga tare amasum non tax receipt na lupa crore samri ga yankai oigani haina pari magna hai state asi ki law and order gi phibam phagalakpa ga loina hiram khudi mak sakholakpa gi chang wangkhalakli state asi ki lairiba sel tungi phibam phagalakpa asi yengduna revenue collection si sakholakpagi lambi da leiri kumjai lisingani ga kunga mari kunga manga revenue collection lupa crore lisingani ga march fu ga teret oirambadagi kumjai lisingani ga kunga turuk kunga tereta lupa crore lisingani ga sani pan ga march fu ga tereta hangale masi sahi ani isda sada kuntra ga nipan hengalabane hena supari amaromdana barsuel oina saruk yakhi manipur gi puari da han boina minister ama amasum MLA khara manipur legislative assembly gi mifamda barsuel oina saruk yakhi bisinga duri deputy CM nemsa khipgen amasum koki zogi MLA LM MA khokti amasum kemnio hangsing ngorsalong ni singmani han spau sta makhatari singtam haina khaidok liba makhe ekoi punsin mangamloi MLA Zamhenglung ai singini ai tamini haibigi mahut ai manipuri ni haina hairasi singtam haina khaidok liba makhe ekoi punsin mangamloi haina Zamhenglung kendra gi MLA Zamhenglung panmaina phongdokhri NPP Manipur State Union sinduna ngasi singmairong da leiba classic grande gi Imperial Hall da pangthokiba party consultative meeting cum induction program ga mari leina NPP gi MLA sina wapum si phongdok laduna makhata na haikibada wakhal gi khena ba puna mak furuk kangluki akhuba mi yeng digi horakpani mahak masa jeliang rongni haibasina masa gi furuk ki oiba identity ni aduga mahak masa si Manipuri ni haiba sina apun basaktam ama yauna haibani topography da khenaba kya lairabasu ekhoi amatani haibigi apunba wakalon amada jangchin minaba yamna mathoktai wakalon nasimak NPP gi su ideology ni party asi north east state sing da laiminari ba furuki amat oiba common agenda amaga loinana ekhoi gi voice ekhoi gi demand sing center da yohonabi gi panam da english ngani ga taraga homdoi re sem ki ba party amani party is the furuk kanglup lining laisun gi khenaba mata leithi one north east one voice haiba wakalon thajaba thamba mipung kudi magna party as the yawi hai NPP na sangsil liba khongthang asi political movement khaktagi nati apun begi movement amas yauri banaiki thoramadur NPP gi national vice president oiriba former speaker I Hemochandran haikibada NPP asi north east state miyam na pambe hengalak liba party amani party asi da aigi furup aigi lining laison haiba amata yawde ki MLA ke Ranjit deputy CLP famdagi resign tokre tam ahumlak hana sugunu kendra digi kaduna kyarak hana minister oiramlaba Congress MLA ke Ranjit party organization da PNW lebedigi mangon da PDP deputy CLP gi famdagi resign tokre MLA ke Ranjit ngasi AICC gi president oiriba Malik Arjun Kharge da thaki ba sirol amada haribana pamang tha February manga da AICC gi general secretary organization MP KC Banu Gopal thokiba order press release amagi matungina mahakbu Manipur Legislative Assembly gi deputy CLP leader oina appoint tokibado pham asidigi mak resign tawjaragi makbu thajaba masu masigi dama khudong chaba pibigi dama thamoi singna thagata phongdokli habaga loinana maki resignation asi accept tawbiyu haibagi warol yauri panba yabri February manga AICC ki general secretary organization Banu Gopal thokiba office memorandum amada former CM o Ibobi na MPCC ki president oiramba MLA Kaisa Megachandra na CLP leader MLA ke Ranjina deputy CLP leader amasum
Victor Kaising amasung Mangabai Anina Walking President adu MD Fazur Rahim na Treasurer oin appoint tawkhibani loinana order adu hek tholakhibaga MLA Keranjit na mangon Deputy CLP gi leader appoint tawrakhibadudha yaningdaba phungdoktuna lakhibani Tingpi Pung khunja singda NSN IM attack satakhi haiba IBWC gi ultimatum withdraw tawgadabani TNFO Haukiba Thangsa Numita Urkhul District ki manungsanba Tingpi Pung khunja singda Tangkhul militants NSN IM na akan mamong attack tawkhi haina maral siraduna ihang wongpi walking committee na pikiba pung kungamari gi ultimatum adu khudakta handokadabana haina Tangkhul Naga Furil Organization TNFO amasum Central Walking Committee gi mekedi gi demand tawkhre ihang wongpi walking committee gi mekedi gi thawdo adu sanakai thel gi khunja singda sathakibani haina phungdokhiba adumangna thokiba thawdo adu tasingna contradict tawri haibadu mek singna taksari haiba thawdo adu hokiba March 3 ki nungthil pung 2:20 rom tabadagi pung 3 rom phawa koki militant singna arm koki volunteer singa loina afaba makhal gi khulai sing sijinaduna strategically oiba mong sathakibani koki militant singna nomai kablak liba mafam adusu sanakai thel Tangkhul village ki territorial jurisdiction manungda leiba Tinga Loipani area tani ihang wongpi walking committee ge mekedi gi thawdo wasigi matana phungdo ki buwapam adopum la laba masum semjin sajin ba mani sana kaitel Tangkhul village ki territory manung saliba Tingpi Pung Kuki village ki lomi sing Tangkhul militant NSN IM na noi caption dun attack tawbigi thawong sathakre haidibadu victim kat sanabigi taksinawa technique ni haiduna mek singna takli Fudil area da lariba Tangkhul Naga village sing asi atopa community sing ngalingai hokiba matam kyadigi hauna santi oina nungsisana laminarakiba masum santi pamjaba kangbun haiki Kamjong Urkhul amasum Kangpokpi district ki Fudil area da lariba Tangkhul Naga miyam yamna toina khatnaba hoba amasum fubu saibigi thawong jingcha thabasi makhata na khangduna leiroi thawdo aduga mari lenana ihang wongpi walking committee gi mekedi gi NSN IM bu maral siduna makoibu phanaba pungkun ga mari gi ultimatum adu khudakta withdraw tawgadabani kariguma withdraw tawdaba tarabadi ultimatum aduna maram oiraga kangluki irang tholaklabadi madugi daita pumba ihang wongpi walking committee na pugadabani swaidi